Engaka suspension of operations su chatnariba kuki militant group kuki revolutionary army united KRAU oigani haina thazaba mioi singna fubada mioi ani sire aduga amana sokpadagi laikana khre hari pawgi likhun amagi matung inna hariba thodok asi ngarang numidang pung taruklom taba matamda modbung bazar da thokibani hari thodok aduda laikhidraba mioi ani adu sapar maina dagi zanglunglang amadi kholef khundagi zangmilen kawi asiba haksang animak modbung da leiba letpaw hospital da thamli hari atopa Pamiyoy aduna Paumintang masagi chay kuntra lom sure apopagi mingna denkai kawi Thingbangzang village dagini hari mahaka hena sokpadagi Dimapur da leiba hospital amada laing naba pukre miyoy ani sikiba amadi amana thina sokiba adu KRAU ni chingnaba miyoy singna mayai kaba chinjak yu thaklubagi damak ka hena fubadagi thokibani hari thodok adugi tungda mafamatuda miyam thokna raktuna irang sakalakpa amadi thoganingdaba thodok makha tana tholaktanaba police na section thorang kaya lokhatkre haina pau asina makhatari